ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯅꯨꯂꯨꯛꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯊꯣꯛꯆꯔꯤꯕ ꯂꯧꯇꯥꯛ ꯏꯁꯥ ꯃꯥꯄꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯧꯇꯥꯛ ꯏꯁꯥ ꯃꯥꯄꯜꯒꯤ 8ꯁꯨꯕ ꯏꯁꯥ, 9ꯁꯨꯕ ꯏꯁꯥ ꯑꯃꯁꯨꯡ 8ꯁꯨꯕ ꯏꯁꯥꯗ ꯀꯔꯤ ꯏꯔꯤꯕꯒꯦ, ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯧꯇꯥꯛ ꯏꯁꯥ ꯃꯥꯄꯜꯒꯤ 8ꯁꯨꯕ ꯏꯁꯥ ꯁꯩꯔꯣꯡꯄꯥꯠ꯫ ꯁꯩꯔꯣꯡꯄꯥꯠ ꯊꯥꯡꯒ ꯆꯤꯡꯒꯤ ꯂꯧꯇꯥꯛ ꯏꯁꯥ ꯃꯥꯄꯜꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯏꯁꯥꯅꯤ꯫ ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯕ ꯂꯩꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ ꯅꯣꯡꯂꯦꯜ ꯄꯥꯈꯪꯕ ꯀꯧꯏ, ꯏꯅꯤꯜ ꯄꯥꯈꯪꯕꯁꯨ ꯀꯧꯏ꯫ ꯂꯩꯅꯤꯡꯊꯧꯅ ꯁꯩꯑꯣꯜꯂꯒ ꯁꯃꯥꯡꯗꯣꯡ ꯑꯣꯏꯅꯁꯨ ꯇꯥꯎꯏ꯫ ꯑꯁꯨꯝꯅ ꯂꯩꯅꯤꯡꯊꯧꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯏꯌꯣꯜꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯃꯁꯥꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯌꯦ, ꯇꯥꯏꯕꯪ ꯑꯗꯨ ꯑꯃꯝꯕ ꯑꯣꯏꯌꯦ꯫ ꯂꯩꯅꯤꯡꯊꯧ ꯄꯥꯈꯪꯕꯅ ꯁꯩꯑꯣꯜꯂꯒ ꯃꯁꯥꯅꯧ ꯈꯣꯏꯃꯣꯝ ꯂꯩꯔꯦꯝꯕꯤ ꯀꯧꯗꯨꯅ ꯁꯩꯁꯛꯈꯤ꯫ ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯀꯣꯔꯧ ꯇꯣꯡꯀꯥ ꯂꯥꯏꯄꯤꯅ ꯃꯁꯥꯕꯤꯒꯤ ꯁꯩꯁꯛ ꯁꯩꯊꯥꯔꯣꯜ ꯇꯥꯕꯗ ꯊꯨꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯁꯥꯕꯤꯒꯤ ꯅꯥꯛꯇ ꯊꯨꯡꯂꯛꯈꯤꯌꯦ꯫ ꯂꯩꯅꯤꯡꯊꯧꯅ ꯃꯁꯥꯕꯤ ꯊꯨꯡꯂꯔꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯍꯨꯏꯗ꯭ꯔꯤ ꯁꯩꯔꯣꯡ ꯇꯦꯟꯀꯥꯞ ꯇꯦꯟꯗꯝꯈꯤꯌꯦ꯫ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯍꯨꯏꯗ꯭ꯔꯤ ꯇꯦꯟꯀꯥꯞ ꯇꯦꯟꯗꯝꯈꯤꯕ ꯏꯁꯥ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯁꯩꯔꯣꯡꯄꯥꯠ ꯍꯥꯏꯅ ꯈꯪꯅꯈꯤꯌꯦ꯫ ꯏꯁꯥ ꯑꯁꯤꯗ ꯅꯨꯡꯊꯣꯡ ꯄꯨꯕ ꯂꯩꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ ꯉꯥꯇꯥꯟ ꯁꯤꯅꯞ ꯀꯧꯏ, ꯂꯩꯔꯦꯝꯕꯤꯒꯤ ꯃꯤꯡꯅ ꯉꯥꯁꯦꯜ ꯂꯩꯃ ꯀꯧꯏ꯫ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯅꯨꯡꯊꯣꯡ ꯑꯁꯤꯗꯒꯤ ꯉꯥꯔꯝ 8 ꯄꯨꯊꯣꯛꯈꯤ꯫ ꯂꯦꯟꯇꯥꯛ꯫ ꯏꯁꯥ ꯑꯁꯤꯗ ꯄꯨꯕ ꯂꯩꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ ꯀꯣꯔꯧ ꯁꯅꯔꯦꯡꯕ ꯄꯥꯈꯪꯕ ꯀꯧꯏ꯫ ꯂꯩꯔꯦꯝꯕꯤꯅ ꯂꯦꯝꯄꯨꯡ ꯌꯥꯏꯄꯨꯕꯤ, ꯂꯤꯆꯤꯡ ꯁꯟꯕꯤ ꯍꯥꯏꯅ ꯂꯥꯏꯃꯤꯡ ꯑꯅꯤ ꯑꯃꯒ ꯊꯣꯛꯅ ꯂꯩꯌꯦ꯫ ꯏꯁꯥ ꯑꯁꯤꯗ ꯏꯅꯨꯡ ꯄꯨꯡ ꯑꯃ ꯂꯩꯌꯦ꯫ ꯄꯨꯡ ꯑꯁꯤꯗ ꯂꯌꯥꯝꯁꯤꯡꯅ ꯇꯥꯛꯈꯤꯕ ꯊꯨꯞꯈꯤꯕꯒꯤ ꯑꯊꯣꯏꯕ ꯂꯦꯟ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯁꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯦꯟꯇꯥꯛ ꯀꯣꯂꯣꯏꯅꯩꯌꯦ꯫ ꯌꯨꯔꯥꯟ ꯄꯥꯟꯗꯣꯟ꯫ ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯕ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯁꯤ ꯁꯩꯑꯣꯜ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯌꯦ꯫ ꯂꯩꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯁꯩꯑꯣꯜꯒꯤ ꯃꯤꯡꯗꯤ ꯀꯣꯔꯧ ꯁꯔꯥ ꯄꯥꯈꯪꯕ ꯀꯧꯏ꯫ ꯑꯅꯤꯁꯨꯕ ꯁꯩꯑꯣꯜꯒꯤ ꯃꯤꯡꯅ ꯂꯩꯅꯨꯡ ꯁꯔꯥ ꯄꯥꯈꯪꯕ ꯀꯧꯏ꯫ ꯑꯍꯨꯝꯁꯨꯕ ꯁꯩꯑꯣꯜꯒꯤ ꯃꯤꯡꯅ ꯇꯥꯔꯪ ꯁꯔꯥꯕ ꯄꯥꯈꯪꯕ ꯀꯧꯏ꯫ ꯂꯩꯔꯦꯝꯕꯤꯒꯤ ꯑꯍꯥꯟꯕ ꯃꯤꯡꯗꯤ ꯋꯥꯡꯂꯦꯟ ꯁꯥꯟꯕꯤ ꯀꯧꯏ꯫ ꯑꯅꯤꯁꯨꯕ ꯃꯤꯡꯅ ꯂꯩꯇꯣꯟ ꯁꯔꯥꯕꯤ ꯀꯧꯏ꯫ ꯑꯍꯨꯝꯁꯨꯕ ꯃꯤꯡꯅ ꯂꯩꯔꯛ ꯁꯟꯗꯝꯕꯤ ꯀꯧꯏ꯫ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯏꯁꯥꯁꯤꯗ ꯂꯩꯕ ꯏꯅꯨꯡ ꯄꯨꯡꯈꯣꯡꯁꯤꯡꯕꯨ ꯄꯨꯏꯌꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯈꯣꯡꯁꯤꯡ ꯑꯁꯤꯗ ꯏꯔꯤꯛ ꯁꯧꯏ, ꯏꯐꯨꯅꯔꯦ, ꯏꯈꯧꯅꯔꯦ, ꯏꯈꯥꯏꯅꯔꯛꯂꯦ, ꯁꯔꯥꯛ ꯐꯨꯅꯔꯛꯂꯦ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕ ꯏꯁꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯔꯥꯟ ꯄꯥꯟꯗꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯏꯁꯥ ꯑꯁꯤꯗ ꯏꯔꯥꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯀꯧꯕ꯭ꯔꯨꯒꯤ ꯁꯨꯔꯨꯡ, ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯁꯨꯔꯨꯡ ꯑꯃꯁꯨꯡ ꯁꯅꯥ ꯏꯄꯥꯛꯀꯤ ꯅꯨꯡꯐꯝ ꯁꯨꯔꯨꯡꯁꯨ ꯐꯥꯎꯏ꯫ ꯃꯁꯤ ꯂꯧꯇꯥꯛ ꯏꯁꯥꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯡꯊꯣꯡꯅꯤ꯫ ꯃꯁꯤꯕꯨ ꯄꯨꯔꯤꯕ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯇꯥꯏꯕꯪꯒꯤꯗꯃꯛ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯉꯥꯔꯝ 8ꯀꯤ ꯃꯅꯨꯡꯗ ꯉꯥꯔꯝ ꯑꯃꯗꯤ ꯅꯨꯡꯊꯣꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯍꯦꯛ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯌꯣꯠꯄꯣꯛꯄꯤ ꯄꯨꯡ꯫ ꯏꯁꯥ ꯑꯁꯤꯗ ꯄꯨꯡ ꯑꯅꯤ ꯂꯩ꯫ ꯄꯨꯡ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯦꯝꯕꯤ ꯑꯃꯃꯝꯅ ꯄꯨꯏꯌꯦ꯫ ꯄꯨꯡ ꯑꯃꯗ ꯁꯦꯂꯧ ꯁꯅꯥ ꯍꯦꯟꯕꯤꯅ ꯄꯨꯏꯌꯦ꯫ ꯄꯨꯡ ꯑꯃꯗꯅ ꯏꯈꯣꯡꯃꯦꯟꯕꯤ ꯁꯅꯥ ꯍꯦꯟꯕꯤ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤꯅ ꯄꯨꯏꯌꯦ꯫ ꯁꯩꯑꯣꯜꯂꯤꯕꯤ ꯂꯩꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯏꯅꯨꯡ ꯁꯤꯔꯤꯛꯄꯤ ꯑꯃꯗꯤ ꯏꯅꯨꯡ ꯊꯤꯟꯅ ꯍꯦꯟꯕꯤ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯄꯨꯡ ꯑꯅꯤ ꯑꯁꯤꯗ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯉꯥꯔꯩꯃ ꯑꯣꯏꯅ ꯉꯥꯕꯨ ꯄꯨꯊꯣꯛꯈꯤꯌꯦ꯫ ꯍꯧꯖꯤꯛ ꯄꯨꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯣꯠꯄꯣꯛꯄꯤ ꯄꯨꯡ ꯀꯧꯋꯦ꯫ ꯏꯊꯤꯡ ꯃꯃꯥꯡꯒꯤ ꯄꯥꯠ꯫ ꯏꯁꯥ ꯑꯁꯤꯗ ꯄꯨꯕ ꯂꯩꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ ꯈꯣꯏꯗꯥꯂꯦꯟ ꯄꯥꯈꯪꯕ ꯀꯧꯏ꯫ ꯂꯩꯔꯦꯝꯕꯤꯒꯤ ꯃꯤꯡꯗꯤ ꯑꯍꯣꯏꯅꯨ ꯀꯧꯏ꯫ ꯂꯩꯅꯤꯡꯊꯧꯅ ꯑꯗꯨꯉꯩ ꯁꯅ ꯆꯤꯡꯒꯤ ꯏꯁꯥ ꯁꯅꯥ ꯏꯄꯥꯛꯇ ꯂꯩꯔꯤꯉꯩ ꯂꯩꯔꯦꯝꯕꯤꯅ ꯃꯁꯥꯕꯤꯕꯨ ꯎꯅꯤꯡꯗꯨꯅ ꯀꯣꯔꯧ ꯅꯨꯡꯕꯨꯝ ꯈꯨꯏꯗꯤꯡꯒꯤ ꯃꯁꯥꯕꯤꯕꯨ ꯏꯁꯥ ꯑꯁꯤꯗ ꯉꯥꯏꯖꯈꯤꯌꯦ꯫ ꯃꯁꯥꯕꯤꯅ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯂꯩꯔꯦꯝꯕꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯅ ꯀꯣꯔꯧ ꯁꯤꯡꯕꯨꯡ ꯀꯌꯥꯕꯨ ꯂꯦꯟꯖꯈꯤ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯈꯣꯟꯗꯒꯤ ꯅꯣꯡꯃꯗꯤ ꯂꯩꯅꯤꯡꯊꯧꯅ ꯃꯁꯥꯅꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯁꯥꯅꯧꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯌꯦ꯫
ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯄꯨꯛꯅꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯎꯅꯈꯤꯌꯦ ꯀꯣꯔꯧ ꯌꯥꯏꯐ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯌꯥꯀꯥꯕꯨꯡ ꯑꯃ ꯂꯥꯏꯖ ꯏꯔꯣꯅꯨꯡꯗ ꯊꯣꯟꯈꯤꯌꯦ ꯄꯨꯡ ꯑꯁꯤ ꯏꯊꯤꯡ ꯃꯃꯥꯡꯒꯤ ꯏꯁꯥ ꯑꯁꯤꯗ ꯂꯩꯔꯤꯌꯦ ꯂꯝꯒꯥꯟꯕꯤ ꯏꯔꯨꯝꯕꯤ ꯇꯨꯔꯦꯜꯅ ꯇꯥꯔꯛꯄ ꯏꯁꯥ ꯂꯝꯌꯥꯏ ꯐꯨꯝꯂꯛꯀꯤ ꯈꯥ ꯊꯪꯕ ꯏꯁꯥ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯈꯣꯡꯃꯩ ꯏꯁꯥ ꯑꯁꯤꯗ ꯄꯨꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯗꯤ ꯏꯊꯤꯜꯂꯥ ꯄꯥꯈꯪꯕ ꯀꯧꯏ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯡꯅ ꯈꯣꯏꯁꯅꯥ ꯀꯧꯏ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯏꯃ ꯄꯤꯕꯨꯛꯅꯨꯡꯗ ꯃꯁꯥꯅꯧꯒꯤꯗꯃꯛꯇ ꯅꯨꯡꯉꯣꯜꯂꯗꯨꯅ ꯏꯁꯤꯡ ꯄꯨꯡꯗ ꯏꯌꯣꯜꯂꯛꯂꯦ ꯂꯥꯏꯖ ꯏꯔꯣꯅꯨꯡꯗ ꯂꯥꯏꯅꯤꯡꯊꯧꯅ ꯃꯁꯥꯅꯧ ꯂꯥꯏꯔꯦꯝꯕꯤꯕꯨ ꯉꯥꯏꯗꯨꯅ ꯏꯔꯨꯝꯐꯝꯗ ꯏꯔꯨꯝꯂꯛꯂꯦ ꯏꯁꯥꯅꯧꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯔꯣꯝ ꯆꯦꯡꯂꯧ ꯁꯛꯄꯨ ꯎꯍꯜꯂꯒ ꯂꯥꯏꯖ ꯏꯔꯣꯅꯨꯡꯗ ꯊꯨꯞꯈꯤꯌꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯅ ꯑꯁꯥꯎ ꯄꯔꯩꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯒ ꯈꯨꯖꯦꯡ ꯄꯥꯏꯈꯤ ꯃꯣꯏꯔꯥꯡ ꯈꯣꯡꯃꯩ ꯂꯝꯒꯥꯟꯕꯤ ꯇꯨꯔꯦꯜ ꯏꯇꯥꯐꯝ ꯑꯣꯏꯕ ꯏꯁꯥꯁꯤꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯄꯨꯏꯌꯦ ꯇꯥꯏꯕꯪ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯃꯁꯥꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯌꯦ ꯇꯤꯟꯊꯨꯡ ꯂꯥꯏꯊꯨꯡ ꯊꯨꯡꯉꯦ ꯅꯨꯡꯖꯦꯡ ꯄꯥꯠ ꯏꯁꯥ ꯑꯁꯤꯗ ꯄꯨꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ ꯀꯣꯔꯧ ꯏꯈꯧꯂꯦꯟ ꯄꯥꯈꯪꯕ ꯀꯧꯏ ꯏꯅꯨꯡ ꯁꯅꯥꯂꯦꯞ ꯄꯥꯈꯪꯕꯁꯨ ꯀꯧꯏ ꯏꯊꯨꯞꯂꯦꯟ ꯄꯥꯈꯪꯕꯁꯨ ꯀꯧꯏ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯡꯅ ꯏꯀꯞ ꯊꯟꯕꯤ ꯏꯅꯨꯡ ꯁꯦꯟꯕꯤ ꯑꯃꯁꯨꯡ ꯏꯁꯥ ꯂꯩꯃꯁꯨ ꯀꯧꯏ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯅꯤꯡꯊꯧ ꯑꯅꯤꯅ ꯂꯥꯏꯃꯤꯡ ꯑꯍꯨꯝ ꯊꯣꯛꯅ ꯁꯥꯌꯣꯟꯗꯨꯅ ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯏꯌꯦ ꯏꯁꯥ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯁꯥꯌꯣꯜ ꯂꯥꯡꯂꯣꯟ ꯇꯧꯗꯨꯅ ꯏꯐꯨꯅꯗꯨꯅ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯁꯅꯆꯤꯡꯗ ꯂꯥꯛꯂꯒ ꯐꯝꯕꯥꯜ ꯇꯣꯡꯈꯤꯌꯦ ꯍꯧꯖꯤꯛ ꯅꯨꯡꯖꯦꯡ ꯄꯥꯠꯇ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤ ꯂꯩꯀꯣꯜꯂꯦꯟ ꯄꯥꯈꯪꯕꯅ ꯁꯥꯌꯣꯟꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯅ ꯏꯐꯨꯅꯗꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯈꯣꯏꯖꯦꯡ ꯅꯨꯡꯗꯦꯡꯈꯤꯌꯦ ꯈꯣꯏꯁꯥ ꯂꯤꯟꯁꯥꯎꯈꯤꯌꯦ ꯍꯥꯏꯕꯒꯤꯗꯃꯛ ꯏꯁꯥ ꯑꯁꯤꯕꯨ ꯅꯨꯡꯖꯦꯡ ꯄꯥꯠ ꯍꯥꯏꯅ ꯀꯣꯂꯣꯏꯅꯈꯤꯌꯦ ꯃꯣꯏꯔꯥꯡ ꯄꯥꯠ ꯏꯁꯥ ꯑꯁꯤꯗ ꯄꯨꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ इली नानबा पखंगबा कवी लैरेंबी मिंगना इनुंग लैसिनबी कवी लैरेंबीना इथोल कारिंगैदा लयाम सिंगना हराव चिनबुंग नरिंगैदा लिखफा मनबीना लिहिकलिंगैदा लिचल हैबीना लिरिकलिंगैदा लिकोल हैबीना लिकोम लंबा लमने मफम असिबु मुलांग मोइरांग पाट हाइना खंगनैये लाइसिंगी हक्तक्तगी लाइजे इरोनुंगदा लैरमले ताक्सिकोल इसा असी पुबा लाइनिंग थौदी लाइकोम पखंगबा कवी लाइरेंबी मिंगना इकक लेंबी कवी लाइनिंग थौगा लाइरेंबी का लोइनना इसा असिदा कोयुम लयाम सिंगी थुपना फमने ताकना फमने इसा असिदा इरिक लाई कोंगोल लाइदी इखुम लाई इनमकप लाई इसुम्बा लाई इनम खिंगहेनबा लाई इखोंगबा इरिकपा इमेनबा लाइतुम्बी हाइरिबा लाई सिंगना हाना थुप्पा हौखिये मसिगी मथंगदा लयाम्बो मथंग मथंग थुपखिये हाइबगिदमक इसा असिगी ममिंग ताक्सिकोन हाइना कौखिये लाइसोय चिंगजेन इसा असिदा पुबा लाइनिंग थौगी मिंगदी इनुंगबा पाखंगसी कवी लाइरेंबीगी मिंगना हुप्तोन लैमा कवी लाइनिंग थौ लाइरेंबी अनिमक्की अहानबा मिंगने लाइमिंग असिगा थारगा लाइनिंग थौ लाइरेंबी अनिगी ममिंग तारा निपान सुये इसा असिदा थांजिंग मार्जिंग वांग्ब्रेन कौब्रु लोया लाकपा नोंपोक निंथौ असिने चिंगबा लयाम सिंगना सोई चारमी हाइदुना मफम असिबु लाइसोई कौखी हौजिक चांदपुर हाइरिबा लमदम असिदा लाई सिंगना अदुंगै सोई चाबा मतमदा चायोम थोक्तुना चाय हाइदुना मफम असिबु चायोम थेनफम चायोम चाफमनी थमना पोकपी कुंबिरई पोकपी कोम अमदी हौग्रम पाट असि लाइसोई चिंगजिनदा लैबा इसा सिंगनी कुंबिरई हौबी थमना हौबी असिदा सही कुमोन खुइदिंगी सासन मी लौई सासन मी लौरी बसी ताक्सी कोनगी लाइनिंगथौ असिननी हौमांग चिंग इसा असिबु पुबा लाइनिंगथौदी टाउलिलेल पखंगबा कवी लाइरेंबीगी मिंगना उलिक लेंबी कवी लाइहौरक ngैदा लयाम सिंगना मागी मागी सिंथा पांगदुना इसा असिदा पुनखिये
ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯉꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯤꯡꯊꯧ ꯑꯁꯤꯅ ꯀꯩꯅꯥ ꯆꯤꯡꯗꯣꯟꯗꯒꯤ ꯍꯧꯃꯥꯡ ꯀꯥꯆꯤꯟ ꯐꯥꯎꯕ ꯄꯨꯌꯦ꯫ ꯇꯥꯛꯃꯨ ꯄꯥꯠꯆꯥꯎ ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯕ ꯂꯩꯅꯤꯡꯊꯧꯗꯤ ꯂꯩꯊꯤꯡꯂꯦꯟ ꯄꯥꯈꯪꯕ ꯀꯧꯏ꯫ ꯂꯩꯔꯦꯝꯕꯤꯒꯤ ꯃꯤꯡꯅ ꯂꯩꯁꯤꯟꯂꯦꯝꯕꯤ ꯀꯧꯏ꯫ ꯈꯨꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯏꯊꯣꯡ ꯊꯤꯡꯈꯤꯕꯒꯤ ꯏꯅꯨꯡꯄꯨꯡ ꯀꯌꯥ ꯏꯁꯥ ꯑꯁꯤꯗ ꯂꯩꯌꯦ꯫ ꯏꯅꯨꯡꯄꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯅ ꯆꯪꯂꯨꯔꯒ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯄꯨꯡ ꯌꯥꯎꯔꯤꯌꯦ꯫ ꯂꯥꯏꯈꯝꯇꯥꯛ ꯆꯤꯡꯖꯤꯟꯗꯒꯤ ꯈꯣꯡꯕ꯭ꯔꯥꯟ ꯆꯤꯡꯖꯤꯟ ꯐꯥꯎꯕ ꯅꯨꯡꯐꯝ 12 ꯂꯩꯌꯦ꯫ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯊꯣꯡ ꯅꯨꯡꯕꯤꯔꯦꯜ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯏꯌꯣꯟ ꯂꯥꯡꯑꯣꯟꯗꯨꯅ ꯏꯅꯨꯡ ꯁꯥꯔꯤꯕ ꯍꯥꯏꯅ ꯂꯥꯏꯅ ꯉꯥ ꯑꯣꯜꯂꯒ ꯏꯁꯥ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯌꯦ꯫ ꯏꯁꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯁꯌꯣꯜꯂꯦ꯫ ꯏꯔꯤꯜ ꯊꯣꯛꯄꯤꯅ ꯊꯣꯛꯂꯒ ꯏꯔꯤꯜ ꯏꯈꯧꯄꯨꯡꯗ ꯏꯊꯨꯞꯂꯛꯂꯦ꯫ ꯏꯇꯣꯛꯐꯝꯗ ꯏꯇꯣꯛꯂꯒ ꯂꯥꯡꯂꯛꯂꯦ꯫ ꯏꯅꯝ ꯈꯥꯏꯈꯤꯌꯦ꯫ ꯊꯧꯔꯝ ꯀꯌꯥ ꯑꯁꯤꯒꯤ ꯇꯨꯡꯗ ꯂꯩꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯅ ꯁꯌꯣꯜ ꯂꯥꯡꯑꯣꯟ ꯀꯌꯥ ꯇꯧꯔꯨꯔꯒ ꯃꯐꯝ ꯈꯔꯗ ꯈꯨꯌꯨꯝꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯊꯨꯞꯈꯤꯕ ꯇꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯃꯨ ꯇꯥꯛꯁꯤꯀꯣꯟ ꯂꯥꯏꯈꯝꯇꯥꯛ ꯍꯥꯏꯅ ꯀꯧꯅꯈꯤꯌꯦ꯫ ꯏꯁꯥ ꯑꯁꯤꯗ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤ ꯑꯃ ꯂꯩꯌꯦ꯫ ꯂꯣꯛꯇꯥꯛ ꯏꯁꯥꯒꯤ ꯀꯌꯥꯠ ꯅꯨꯡꯗ ꯂꯩꯔꯤꯕ ꯏꯔꯝ ꯈꯣꯡꯂꯝ ꯇꯤꯟꯐꯝ ꯂꯩꯐꯝ ꯑꯃꯁꯨꯡ ꯅꯨꯡꯊꯣꯡ ꯅꯨꯡꯐꯝ ꯀꯌꯥꯕꯨ ꯈꯔꯗꯪ ꯄꯟꯖꯕꯅꯤ꯫ ꯏꯊꯤꯡ ꯍꯩꯀꯣꯜ ꯃꯃꯥꯡ ꯏꯁꯥ ꯑꯁꯤꯗ ꯄꯨꯕ ꯃꯍꯥꯛꯀꯤ ꯄꯥꯏꯃ ꯋꯥꯈꯜ ꯃꯇꯨꯡ ꯏꯟꯅ ꯁꯩꯔꯦꯡ ꯃꯤ ꯃꯥꯟꯕꯕꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯩꯅꯤꯡꯊꯧ ꯈ꯭ꯋꯥꯏꯖꯦꯡ ꯄꯥꯈꯪꯕꯅ ꯃꯄꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯃꯇꯨꯡ ꯏꯟꯅ ꯁꯩꯔꯦꯡ ꯃꯤ ꯃꯥꯟꯕꯕꯨ ꯏꯁꯥ ꯑꯁꯤꯗ ꯁꯥꯈꯤꯌꯦ꯫ ꯁꯩꯔꯦꯡ ꯃꯤ ꯃꯥꯟꯕ ꯑꯁꯤꯅ ꯑꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯜꯂꯒ ꯏꯁꯥ ꯑꯁꯤꯗ ꯂꯩꯈꯤꯌꯦ꯫ ꯃꯍꯥꯛꯅ ꯏꯔꯥꯠꯇꯨꯅ ꯏꯌꯣꯜ ꯂꯥꯡꯑꯣꯟꯗꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤꯌꯦ꯫ ꯏꯁꯥ ꯑꯁꯤꯗ ꯇꯥꯏꯕꯪꯅ ꯆꯪꯂꯨꯔꯕꯗꯤ ꯊꯦꯡꯅꯔꯨꯔꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯌꯦ꯫ ꯇꯤꯟꯊꯨꯡ ꯂꯩꯊꯨꯡ ꯊꯨꯡꯉꯦ꯫ ꯃꯐꯝ ꯑꯁꯤ ꯌꯦꯛ 8ꯀꯤ ꯏꯔꯥꯠꯐꯝꯅꯤ꯫ ꯂꯣꯛꯇꯥꯛ ꯏꯁꯥ 9 ꯁꯨꯕꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯩꯅꯤꯡꯊꯧ ꯀꯣꯝ ꯅꯨꯡꯒꯤ ꯏꯁꯥ ꯑꯣꯏꯔꯤꯕ ꯁꯅꯆꯤꯡ ꯊꯥꯡꯒ ꯆꯤꯡꯕꯨ ꯊꯧꯒꯜ ꯇꯧꯕ ꯂꯣꯛꯇꯥꯛ ꯏꯁꯥ 9ꯒꯤ ꯃꯅꯨꯡꯗ 9 ꯁꯨꯕ ꯏꯁꯥ ꯑꯃꯅ ꯂꯩꯅꯤꯡꯊꯧ ꯀꯣꯝ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁꯥ ꯑꯁꯤꯗ ꯂꯩꯕ ꯏꯔꯝ ꯈꯣꯡꯂꯝ ꯄꯨꯕ ꯂꯩꯅꯤꯡꯊꯧꯒꯤ ꯃꯤꯡꯗꯤ ꯇꯔꯪ ꯂꯩꯈ꯭ꯔꯥ ꯄꯥꯈꯪꯕ, ꯏꯅꯨꯡ ꯆꯦꯛꯂꯥ ꯄꯥꯈꯪꯕ, ꯂꯩꯅꯨꯡ ꯁꯥꯔꯝ ꯄꯥꯈꯪꯕ, ꯉꯥꯇꯥ ꯁꯥꯔꯝ ꯄꯥꯈꯪꯕ ꯀꯧꯏ꯫ ꯏꯁꯥ ꯑꯁꯤꯒꯤ ꯏꯔꯝ ꯈꯣꯡꯂꯝ ꯑꯁꯤ ꯈꯨꯃꯟ ꯀꯣꯅꯨꯡ ꯌꯧꯏ꯫ ꯈꯨꯃꯟ ꯀꯣꯅꯨꯡꯗꯒꯤ ꯑꯃꯨꯛ ꯀꯪꯂꯥ ꯌꯧꯏ꯫ ꯀꯪꯂꯥꯗꯒꯤ ꯀꯧꯕ꯭ꯔꯨ ꯌꯧꯏ꯫ ꯀꯧꯕ꯭ꯔꯨꯗꯒꯤ ꯂꯨꯋꯥꯡ ꯀꯣꯅꯨꯡ ꯌꯧꯏ꯫ ꯂꯨꯋꯥꯡ ꯀꯣꯅꯨꯡꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯣꯏꯔꯥꯡ ꯀꯪꯂꯥ ꯌꯧꯏ꯫ ꯃꯣꯏꯔꯥꯡ ꯀꯣꯅꯨꯡꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯒ ꯏꯁꯥ ꯑꯁꯤꯗ ꯑꯃꯨꯛ ꯇꯤꯜꯂꯦ꯫ ꯏꯁꯥ ꯑꯁꯤꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕꯗ ꯅꯨꯡꯖꯦꯡ ꯄꯥꯠꯇ ꯐꯥꯎꯏ꯫ ꯂꯩꯔꯦꯝꯕꯤ ꯀꯣꯝ ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯕ ꯂꯩꯔꯦꯝꯕꯤꯒꯤ ꯃꯤꯡꯗꯤ ꯀꯣꯔꯧ ꯂꯩꯁꯤꯂꯦꯝꯕꯤ, ꯅꯨꯡꯃꯥ ꯂꯩꯔꯤꯛ ꯍꯦꯟꯕꯤ, ꯂꯩꯅꯨꯡ ꯁꯂꯤꯛꯄꯤ, ꯏꯂꯤꯛ ꯂꯩꯃꯥ, ꯎꯃꯥ ꯁꯂꯛꯄꯤ, ꯂꯩꯇꯣꯟ ꯈꯥꯝꯕꯤ, ꯏꯔꯤꯛ ꯂꯩꯃꯥ ꯁꯩꯇꯥꯡꯕꯤ, ꯏꯇꯣꯟ ꯊꯝꯅꯥ ꯁꯟꯇ꯭ꯔꯦꯝꯕꯤ, ꯂꯩꯍꯨꯜ ꯁꯅꯥ ꯏꯔꯦꯞꯄꯤ ꯍꯥꯏꯅ ꯃꯊꯪ ꯃꯊꯪ ꯁꯌꯣꯜ ꯂꯥꯡꯑꯣꯟ ꯏꯟꯅ ꯀꯣꯂꯣꯏꯅꯩꯌꯦ꯫ ꯂꯩꯔꯦꯝꯕꯤ ꯑꯁꯤꯅ ꯁꯌꯣꯜ ꯂꯥꯡꯑꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯇꯥꯏꯕꯪꯒꯤꯗꯃꯛ ꯉꯥꯔꯝ ꯁꯨꯅ ꯄꯨꯊꯣꯛꯈꯤꯌꯦ꯫ ꯏꯁꯥ ꯑꯁꯤꯗ ꯏꯔꯥꯠꯄꯗ ꯌꯦꯛ 8ꯀꯤ ꯃꯐꯝ ꯑꯣꯏꯌꯦ꯫ ꯃꯐꯝ ꯑꯁꯤ ꯊꯃꯪꯈꯣꯡ ꯂꯩꯅꯤꯡꯊꯧ ꯀꯣꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞꯇ ꯂꯩꯌꯦ꯫ ꯂꯣꯛꯇꯥꯛ ꯏꯁꯥ 9 ꯁꯨꯕꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡ ꯁꯅꯥ ꯏꯄꯥꯛ ꯊꯥꯡꯒ ꯆꯤꯡꯂꯛꯀꯤ ꯑꯋꯥꯡ ꯉꯥꯡꯈꯂꯩꯃꯒꯤ ꯀꯧꯕ꯭ꯔꯨ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯅꯥ ꯏꯄꯥꯛ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯏꯄꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯁꯅꯥ ꯏꯄꯥꯛ ꯍꯥꯏꯅ ꯀꯧꯏ꯫ ꯃꯄꯨ ꯃꯍꯥꯛꯅ ꯂꯣꯛꯇꯥꯛꯀꯤ ꯃꯔꯨꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯊꯣꯛꯄꯤꯔꯒ ꯁꯅꯥ ꯏꯄꯥꯛꯀꯤ ꯂꯣꯛꯇꯥꯛꯀꯤ ꯏꯁꯥ ꯈꯨꯗꯤꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯁꯟꯗꯣꯛꯄꯤꯈꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯏꯄꯥꯛ ꯍꯥꯏꯅ ꯀꯣꯂꯣꯏꯅꯈꯤꯌꯦ꯫
ꯏꯁꯥ ꯑꯁꯤꯕꯨ ꯄꯨꯕ ꯂꯩꯅꯤꯡꯊꯧꯗꯤ ꯀꯣꯔꯧ ꯁꯥꯍꯤꯛ ꯄꯥꯈꯪꯕ ꯀꯧꯏ ꯂꯩꯔꯦꯝꯕꯤꯒꯤ ꯃꯤꯡꯅ ꯅꯣꯡꯅꯤꯜ ꯂꯩꯔꯤꯛꯄꯤ ꯀꯧꯏ ꯂꯣꯛꯇꯥꯛꯀꯤ ꯅꯨꯡꯊꯣꯡ ꯃꯥꯄꯟꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯟꯗꯣꯛꯈꯤꯕꯅꯤ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯔꯣꯟꯅꯨꯡꯗ ꯎ ꯑꯃ ꯂꯩꯌꯦ ꯎ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕꯅꯤ ꯎ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯌꯦ ꯇꯤꯟꯊꯨꯡ ꯂꯩꯊꯨꯡ ꯑꯗꯨꯒ ꯑꯃꯅ ꯇꯤꯟꯀꯣꯛ ꯂꯩꯀꯣꯛꯏ ꯃꯐꯝ ꯑꯁꯤꯗ ꯌꯦꯛ ꯇꯔꯦꯠꯀꯤ ꯌꯥꯏꯐꯅꯕ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯌꯥꯏ ꯑꯣꯖꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯁꯅꯥꯌꯥꯏꯃ ꯁꯤꯡꯍꯥꯒꯤ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯂꯣꯛꯇꯥꯛ ꯈꯣꯌꯨꯝꯂꯥꯏꯁꯤꯡꯒꯤ ꯈꯨꯠꯁꯦꯝꯅꯤ ꯀꯕꯤꯁꯤꯡꯒꯤ ꯁꯩꯇꯒꯤ ꯄꯨꯀꯩꯅꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯆꯥꯛꯇꯥꯐꯝꯅꯤ ꯂꯦꯝꯂꯩꯁꯤꯡꯒꯤ ꯃꯁꯥꯏꯀꯣꯟꯅꯤ ꯇꯥꯏꯕꯪꯁꯤꯡꯒꯤ ꯆꯤꯟꯖꯥꯛꯀꯤ ꯄꯨꯀꯩꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯏꯔꯣꯟꯅꯨꯡꯗ ꯏꯁꯥ ꯃꯥꯄꯜ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯏꯁꯥ ꯑꯃꯃꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯠꯁꯥꯁꯤꯡ ꯀꯣꯜꯂꯤ ꯏꯁꯥꯁꯤꯡ ꯑꯁꯤꯒꯤ ꯏꯔꯣꯟꯅꯨꯡꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯁꯌꯣꯜ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤꯡꯂꯦꯟ ꯀꯌꯥ ꯊꯣꯟꯗꯨꯅ ꯃꯥꯒ ꯂꯣꯏꯅꯕꯤ ꯂꯩꯔꯦꯝꯕꯤꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯤ ꯃꯥꯒꯤ ꯏꯁꯥ ꯃꯥꯄꯜꯒꯤ ꯋꯥꯔꯤ ꯏꯔꯥꯏ ꯂꯥꯏꯕ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯕ ꯅꯠꯇꯦ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯪꯂꯝꯆꯠꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯣꯟꯅ ꯊꯨꯞꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝꯁꯤꯡꯒꯤ ꯈꯨꯗꯨꯡ ꯏꯟꯖꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯏꯊꯣꯛꯆꯕꯅꯤ ꯏꯁꯥ ꯃꯥꯄꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯔꯨ ꯇꯔꯨꯕ ꯂꯩꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯈꯪꯗꯕ ꯇꯥꯏꯕꯪꯁꯤꯡꯅ ꯂꯣꯛꯇꯥꯛ ꯂꯩꯔꯦꯝꯕꯤ ꯏꯃꯥꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ ꯀꯅꯥꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯐꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯨꯕ ꯑꯔꯥꯏꯕ ꯅꯠꯇꯦ ꯊꯤꯖꯤꯜꯂꯨꯔꯕꯗꯤ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯑꯁꯤ ꯂꯩꯐꯝꯅ ꯈꯨꯔꯛ ꯍꯥꯡꯗꯕ ꯃꯐꯝꯅꯤ ꯈꯪꯖꯤꯟꯕ ꯊꯤꯖꯤꯟꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯀꯥꯟꯅꯕꯅꯤ ꯄꯥꯡꯖꯗ꯭ꯔꯕ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯄꯥꯕꯤꯔꯤꯕꯁꯤꯡꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯄꯤꯕꯤꯔꯕꯗꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯈꯔꯗꯤ ꯐꯪꯖꯔꯦ ꯅꯤꯡꯒꯅꯤ ꯄꯨꯊꯣꯛꯆꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯣꯛꯇꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯗ ꯊꯧꯅꯥ ꯑꯃꯗꯤ ꯍꯥꯞꯂꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯗ ꯈꯪꯍꯟꯅꯕꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯑꯣꯏꯔꯒꯅꯤ ꯊꯥꯡꯒꯗ ꯄꯣꯛꯏ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯆꯥꯎꯔꯛꯏ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯂꯣꯛꯇꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯏꯕ ꯉꯝꯈꯤꯗꯦ ꯏꯒꯦꯁꯨ ꯈꯜꯂꯨꯗꯦ ꯏꯗꯅ ꯂꯩꯔꯝꯕ ꯑꯁꯤꯃꯛ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯣꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯊꯧꯖꯥꯟꯒꯤ ꯏꯔꯤꯛ ꯑꯃꯇꯪꯅ ꯏꯀꯣꯛ ꯊꯛꯇ ꯈꯤꯛꯊꯕꯤꯗꯨꯅ ꯏꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯔꯝꯗ ꯏꯖꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯈꯨꯏ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜ ꯃꯤꯌꯥꯝꯗ ꯈꯨꯗꯣꯟꯖꯕ ꯉꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯑꯀꯥꯎ ꯄꯔꯩ ꯆꯟꯈ꯭ꯔꯒꯗꯕ ꯀꯌꯥꯕꯨ ꯇꯥꯕꯨꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯆꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ